ꯍꯣꯠꯅꯔꯤ AICC gi luching basinga wa tanaruna ba CLP leader yauna MPCC gi kangbu ama ngasi Delhi pagre IS News meeting tabiri bapum namakpu ahan mamagtada Monica Mayengbam na taram na okchari COVID-19 digi ngakthok na ba kuttoy na hambiyu hand sanitizer sizinabiyu mask upiyu fit taruk distance thambiyu yari ba makai vaccine dose na kathok biyu chection ba haibasina pum namaki yaifabani hojik pausan dok na pizari Video conference ki khuthang da ngasi Prime Minister Narendra Modi na Rojgar Mela gi makhada tongan ba posta thabak changlagadaba mioi lising humdra ma thoida appointment letter yen thogadori hari ba Rojgar Mela si India ki tongan ba mafam nifu manga da Pakistan na pangthogadori Uttar Pradesh ki oina mafam Lucknow Varanasi Agra Moradabad amadi Gorakhpur hari ba Rojgar Mela si pangthoktuna Union Minister kaya na sarugya gadori Central Government ki tongan ba department State Government amadi Territory gi tongan ba department Gramin Dak Seva commercial cum ticket clerk junior clerk cum typist junior accountant clerk assistant officer tax assistance inspector nursing officer principal assistant professor na chingba post singi damak Prime Minister na appointment letter yen thokadori Manipur gi haujik oiriba phiba masigi matangda wa tananaba All India Congress Committee AICC gi president na kausil lakpadagi Manipur Pradesh Congress Committee gi CLP luchingba Okram Ibobi yauna MPCC gi president K Mega Chandra na luchingba team amangasi ayuk Delhi gi damak Imphal thadokre ngasi gi khongcheraduna Delhi da thunglaba matung AICC gi mapok thongba luchingba singa ngasi numidang wairam gi pung mari tabada Delhi gi 10 janpatta Congress ki National President Malik Arjun Kharge ga mifam pangthokani hari ngasi gi khongchada da CWC member Gai Khangam Deputy CLP leader K Ranjit Hanagi MP Dr T Maina MLA O Surja Kumar Hanagi Minister M Okendrana sarugyari Laibak miya maraktagi Arambai Tengol bu lan uhan ba yaba thawong chathaba yauriba asi tawbidana ba Arambai Tengol gi maigaidagi appeal tawrakli handak thokiba laibaki irangda asok apan nangkhraba mioi singda Arambai Tengol na mateng pangba amadi relief camp singda changjafam lawduna leiriba mateng pangba gi thabak chathari Arambai Tengol na mateng pangbagi makha chatharak po oina ngasi laibaki irangda soklaba mioi marida mateng pangkhre handak thokriba irang aduda charanung Nongmai maru taruk panbadagi heart amadi lungs ta nongmai maru yaduna hojik Imphal gi Rajmiti City da laikat nariba Kurai konsam lekai dagi Thingbaizam Vidyasagar nauri maru na mamit ta panbadagi mit uba pangdraba patsoi part 3 dagi Homendro Khongban Tabam Hakjangi Matak Thangba Saruk Maina Chaki Badagi hojik Rims the Laikat Nariba Nambol Oinam Bazar Dagi O Ibom Cha Chahi Kuntaruk Amasung Chada Nifuhena Masa Maina Chakraba Rims the Laikat Nariba Thangwai Ban Komdram Salung Balaikai Dagi Haisnam Pritam Jita Selgi Mateng Pangki Makhatana Kana Gumbana Asok Pasingi Damak Selgi Mateng Pang Bining Balairabasu Arambai Tengol the Pau Forak Naba Kangalakli Lonana Hojik Lady Laibaki Piva Masida Kana Gumbana Tokna Santoktuna Arambai Tengol Bu Lan Uhanaba Tawiganu Haidi Manipur bu kaibung tahanba amadi tonganba administration nama Manipur manung da thamba haiba ase Janata Dal United Manipur State Unit na yaba ngamloi hairi Party asigi Vice President oinam na bakesho na thokpa Cherol amana Manipur gi hojik oiriba phiba masida Political Affairs Committee gi oiba miphama pangthokre Party asigi State President KSH Piren na mayai tangba lawduna pangthokiba miphama duda Janata Dal United ki National Council member su oiriba Political Affairs ki Chief Veteran Politician Dr Nimai Luwang National Council member Samuel Jendai Vice President Organization Dr KH Loken amadi Vice President Administration Oinam Nabakeshor na sarugyakhi Pangthoki Bimiphamaduna Manipur da hojik oiriba law and order amadi BJP dagi vote kaduna hojik minister oiriba ani yauna MLA nipana Manipur gi manungda tonganba administration nama lainaba talakliba demand gi matangda kupna khananena ki hari Cherol aduna makha tarduna masigumba tonganba administration nama asina aikhoi ki Maihorol dagi hauna nungsi chanana laimin naraklaba Manipur gi apunbagi saktamda chauna singnaba ama oiri
Loinana handak thokriba irang adubu mising yamba purup amada MLA tarana taisin bahaiba si yamna laibak thibani BJP dagi vote karak pa minister ani yauna MLA kaya na hairiba dimana sti tawrakpada state amadi center da lengak pariba BJP na mataw karam na tumin na yengduna leidiba no haina hanglakli Hojik leidiba BJP gi lengak asi lengak sasan paiba da fail ore hairaduna paliba lengak asi miyamna thajanadre lengak asina soikibadagi irang asi thokpani Haiba yazabaga loinana soikiba adugidamak miyam da sengthokpham thui loinana thokriba thaudok asigi matangda high level committee amana enquiry tawhannaba amukka hanna demand tawrakbaga loinana lamdam asida khundaminariba kanglup phurup khudingmakna soikiba lankiba yarbasu ngaknaduna amadi kauthoknaduna mahausagi punsida hanlaknaba hotnaminasi haina makha tarakli Tampaki mafam tara tarukta mapal lamdagi changshilakpa kuki militant sing takthokkatabani amadi sugi niyom ngaktaba lalholup singa laingaka su chatnabayaroi haina kokomi gi mikyeng makhada wakat mifam phamkhre ngasi basikong irong thongda phamkibu wakat mifam da saruk yakiba mioi amana Iscom da phongdorkibada tha asi gi ahumda mapal lamdagi changlakpa chin kuki singna Lamdam asida nungsi janana laiminariba kanglop kontra tarukasi tugaiduna tonganba kuki land ama semnaba hotnarikleba asi lamdam asida khundaminariba kanglop singna isa lagi marik ama isada I marik ama cheli fawba yaba ngamloi haiki Megi tang humda thokiba kangluk ki irang dimanba kangluk ki irang nataba bramar romdagi changakpa ichil inaw sing da etik tawrakpa milten kangbu aduna Manipur sharaga Manipur da phuruk kunthra ga taruk leiribase machet thugairaga kuki homle lama tanaba honabani masi miyamni yafam thokte masi idamakta Manipur da achauba phuruk oina leijariba maitai majority ga ani siba phuruk oina leijariba tamda tajariba muslim maitai pangan singa pullaga isada cheliba ikheng se sina loidripo Manipuri magi saktam ngakadabani haibagi achet pathajabga loina na ngasigi mifam asi pangthokchabani Chandel gi manung hanjinba Phaisangjang border area da PMGSY gi thabak suba panduna lerkiba worker chamakatara ngarang state ki home department 28 sector Assam Rifles Kakching district administration Chandel district police Chandel amasung district administration Kakching galoinana BSF ki helicopter gi matengna soida ngamdana puthorakhre hari hariba miyoi sing adu thasigi ahumdagi mafam aduda panduna leraklaba matung saruk maridak thokna helicopter da puthorakhibani mafam adugi nongchingi phibam phatabana maram oraga makoi sing adu puthorakpada matam thengthakibani hari makoi sing adu butek de kaidana puthoraknaba honaba aduda Chandel gi DC Mayanglambam Rajkumar SP Chandel PH Mahesh Narayan ADC Chandel MD Firoz Khan amade Kakching gi STO Okram Sandhyarani Devi susarugyaki Malom Apunba Development Organization Malom na Sinduna Malom Bazar Community Hall da ngasi wakat mifam kre hawjik kanglop masel khatna jaina bagi hatna suna bagi mawong man bathaudok ama hawki batang ahum dagi leptana chatharuk tuna ngasi di tangdu laita daba punsi amada mafam khudingda imung khudingmakna lenari palibalengak asinasu tawoi wawoi dabagi mawongda miyamna suuri mayum makai mai thadok pikraba mayum leijadraba kayana relief camp singda leifam chafam khangdana awa ana kaya khangduna leinari maramasina ngasigi phamliba wakan mifam asina Manipur gi mafam khudingda thokliba khana jainaba hana sunaba amade nongma kangdana misi mina thokaliba si loishin kiduna tangdu laitaba samaj ama oresanu haina Malom Apunba Development Organization gi secretary N Kishore Kumar na phangdorakli lam phangna ba pai tona ba daminari bai cha singda thawin chilama injelaga cha singi marakta lan thenari ba sing tawhandana ba baja singna manaraga thingminna ba machangi aduna Manipur se machet ta dana ba to khai ta dana ba kanna kona minna ba machangi papalom dagi foreigner haiba tare rami rom dagi lai ba du makki singa sina makhoi de hana dagi hauna malgar tawraba aduga hugi sentu mara kaina paira ba drap karba tawraba mi ga tani Manipur ki police commando singamadi
asam raifana singbana karor kaya kaya gi drug pare haiba mapuse mokhoi no koini haiba chinna ba lei aduga population lama Churachandpur da khangen khangen hengali gi chuchu hari ba chin ku kinchi changthal lakna mara moidana hari ba Manipur sida moi gi leifam phangna ba wala ba da adugumba yamna chinana fundaminari ba isa sing sida injil laga koi masen khana hanbara Manipurda thasigi haukiba ahum amasung marida ichil inau oriba maitai amadi kuki kanglup anigi marakta yamna sathiba thoaningdaba thaudok yum maithaba hana sunaba amadi lanthum kaya manghan takhanaba amasung mi lising kaya na mayum makai thadoktuna lanjenariba si yamna lumna lawbaga loinana akan mamongda condemn tawi haina aina thingkraba lalholup Manipur Naga People's Front MNPF na phongdorakli Loop asiki Secretary Publicity Thomas Newmaina ngasi press ta thokpa chirol amada Manipur asi ngalingai matamdagi kanglup kunthra taruk henbagi ipa ipusingna na chatnabi amasung tongan ba lining chatnarabasu awa ana puminaduna nungsi chanana iramda masida panminarakhi yekna ba kayadagi landarakpada thawai pamuba leitana ipa ipu singna amatta oiba wakhalda ima leibak kidamak masagi ikheng katuna ningtamba kanduna semgat khiba ima leibak Manipurni adubu ngasigi mirolna ipa ipu kauthokuna yeknaba India na ichil inau aikoibu khaibung tahannabagi insinba thawil silbu induna apikpa wakhalonda masa khaktagi oiba kanglup hinghauraga loire amasung masana mafarabani ataibuna magi makhada thamduna pangadabani haibagi wakhalon sagatpana ngasigi hatna sunaba asi thorakpani thawong asi masana masagi nakhongda singjangna yanchenjabani asigumba ima leibak Manipur kainabagi wakhalon amasung thawong asi Manipurda ningsingba thoktraba matamdagi khunda minaraklaba ichil enau aikhoi imu naimu tanabada yeknaba India gi tongjabani kauroidaba amana ing kumjali singamaga Jamapan Marfudrani Toy Dagina, Lisingamaga Jamapan Marfudra Marida, Naga Kuki, Anigi Maragda, Hana Sunaba, Laibak Tiraba, Taudok Sing Aduna, Iramdam Asidakari Kanaba Piki Bage. Mamang the Tokiba Taudok Asiga Chap Manana, Handak, Mitay Masung Kuki, Kanglup Anigi Maragda, Tokliba Taudok Asisu, Nakan Animaki, Misimina Nangba, Lantum Mangza Banatana, Karisukanaba Fangloi. Kanaba Fangatabadi, Aikogi Maragda, Singchep Tazaliba Indiani, Indiagi, Tawun Sinasi, Iramdam Manipurda, Leptriba Makai, Matung the Su Taudok Asi Tolakigani, Manamaduna, Iramdam Manipurda, Kundaminariba, Ichil Inau Pumna Magna, Indiana, Aikogi Maragda, Kaibung, Tahanaba Sille Haibasi, Kang Minaduna, Aikoi Amata Oina, Punsin Bagaloina. Punna India lengak thingnaminaduna Manipurgi mangkhrabaning tamba hanjal halasi masitana Manipurda thokliba wathok asidagi kan mangamgani wathok asi thoklingai manungda mina thamoi sokadaba amadi thok khigdaba mihat mipungi toknga sandokpidanaba thamlakli Manipurda toknga makhong pale masina wathok asi chakliba maida sing yangsin baga managani MNPF na thaudok asida laikhidraba ichil enau singi maphamda ikai khumnaba utpagalonena awaba phongdok chari amadi imung manungi awaba da su saruk yarakli thokliba wathok asi athubada wakhal taminaduna mahusagum ingtappa tangdu leitaba lehanduna nungsi chanaba leminarasi haina chirol aduna makha tarakli Haukiba me ahumdagi hauduna lautunaba manba mangjaunana thaurang tawraga chatharakpa manba kanglupki irangna ngasidi lamdam asigi marikpidagi maujaubi olagliba asi mapal lamdagi haizilakpa Myanmar gi political leader fauba yauramlaba mioi kayana luchingba kuki lalhoba singna thukan mani haina All Samurau United Clubs Organization asukon hairi Organization asiki President William Siam Keso Maitena ngasi thokpa chirol amana lamdam asiki kugi furup kimioi kayana oroidaba manglan amagidamag mateng pangsinduna hana sunaba thuklakpani haina asukona laudaba ngamloi kanglupki irangna maram oiduna Maitai Furupki awaba taraba mioi kayana relief camp ta leiriba haukiba me nipandagi mafam kayada mateng pikraba matung ngasisu ahumlak suba oina kaibi community hall amadi GYPO top chingda na thaudang lauduna leiriba relief camp singda asukona hidak langthak sena inaba firol nongmagi changdraba yadraba chana thaknaba mai thanaba singna chingba potlam kaya ngasigi khongchet aduna mateng pangki
Mathau masak khangdaba nakal namatagi oiba thabak tauba manba Manipur police ki makok thongba officer sing mafam lokthokna makhoi gi mathakta inquiry chathagadabani suda leiriba kugi lalhauba singna makhoi gi designated camp singda leitre haiba khanglaba fawba paliba lengak asina irang leitaba mafamda security deploy taubagi mahutta handakta mapaldagi lakpa security force sing irang leiriba mafam singda deploy taubiu kanglup ki irangna leiringai Hairang lingaida yurang bagumba lengak asida yauriba kuki MLA taragi phirep tu tungda kari thoklakani oirakani haina kari su khantadaba lauriba khongthangna achakpa maida gi haijinba oina thokloidra oredaba manglan Manipur thugai raga nungai gani khaliba Myanmar refugee singi khongchatta MLA tarana yaushinba asina su hena thokliba thaudok asi lautunaba thaudok ni haibasi chumloi dabagi maram leiribra Wahan wathok asida nongmagi suraka chajaba kayagi phibam nongmagi sokchilakliba asi yengbiraga lengakna lokhatpam thokpa thabak lokhatpiu loinana karbar macha macha tauba kayada achauba chaitheng oriba internet service khudong chaba phanghanbiu haina asukona lengaki pukning chingsilakli Kay mo thong wathom da ay adom ki hande amagi hande lang bitu wathom da mating pang na si da pang mi ba je akhoi punchi pu ni kaw je ro khoi ju wa na mayam ji la ko mayam jing je wen kam to ra ga kai ni ga akhoi ngasi top jing than ji dei ba maya bai bi jing ji ka kal ta na ga nimi ko ding gi maya bai manga to ra ga dei ba ji sai sing thong bi da moi na san ba ko ba hang da khoi je na khon na je moi na je harau je adu to mo chung dei bang kham te di akhoi da ku da jan ko khara di dei tumbang kham sa man je khoi na si loi chan da bna som kra ko da khara thamba sumda khara mu lai je sumda khara mu thamba smai to da ko da ka ja re ba Karnataka da Congress Party na handak jauna mai pakibagaloina na ngasi state asigi anauba Congress ki Chief Minister gi maming ngasi lauthok laba yana lei tha asigi taraham doida mikhal gi fall haidokraba matung ngasi fawba Congress Party ki luchingba Siddharamaya amade DK Sivakumar ani gi marakta kanana Chief Minister ogedagi haiba si wahang ama oiduna lakhibani Karnataka da handak pangthokiba assembly mikhal aduda Makoy animakna chap manana achauba thaudang lauduna party asibu chauna mai pak pangamhan kibani state asiki chief minister khanbagi thaudang asi AICC gi president Malik Arjun Kharge da sinaki bagaloina ngasi anauba chief minister gi maming lauthok labayana lei hari panbaya badi handak pangthokiba mikhaladu da Karnataka gi punna seat chani kun mari leibagi manungda seat chamaga kuntra manga phangduna BJP bu maithiba piram kibani Haukiba pung kun mari asida India da nauna miyoi chatruk yangkai taruk COVID positive oiba thengnakhi laina asna maram oraga supnagi miyoi tarani thoi lekidrei pagalapagi changcha da marfudrani pantas miktaret ma panda henkat lakre apunba confirm case ta kochi mari lakni fumapan lesing marfuni thoi chama kuntrama thoi yaukre active case masing lesing tara humdoi kuntra tare ta hantarakre laina asna maram oraga lekidaba apunba migi masingna lak manga lesing kuntrama thoi chadret marfudra sukre laina astagi na faduna discharge taukiba apunba migi masingna kochi mari lakni fumari lesing Kontratare chahum supna mari yaukre leina astagi ngakthok na vaccine kapthoki ba pun mami gi masingna koti chani kun lak hum futaruk lesing marfudra hum doi henkre malingi oina covid la chetna khwadi hena sokala balai vaccine manung da USA na ahanba India na ani suba amadi France na ahum suba da leiri awang nangpok state singi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri aroi bada maroi ba pau Prime Minister Narendra Modi na nasimiyoi lising dramathoi da appointment letter ichhinre amadi AICC gi luchingba singa wa tanaruna ba CLP leader yauna MPCC gi kangbu si Delhi pangkhre Howjiki onadi IS News na pizza pau matang selo sinjari